ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯡꯆꯥꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 28 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯤ ꯁꯃꯤꯟ ꯐꯪꯕ ꯑꯗꯨꯗ ꯔꯥꯁꯤ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯊꯣꯛꯂꯛꯂꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃ ꯆꯣꯡꯊꯔꯛꯈꯤ꯫ ꯔꯥꯁꯤ ꯃꯇꯣꯝꯇ ꯍꯩꯃꯥ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯑꯁꯨꯝꯅ ꯁꯣꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯈꯣꯜꯗꯨꯕꯨ ꯍꯧꯗꯣꯡ ꯆꯠꯄꯒꯤ ꯑꯣꯏꯅꯤꯗꯤ ꯊꯥꯖꯗꯦꯗ, ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜꯅꯤꯗ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯆꯧꯒꯥꯟ ꯀꯥꯟꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤ, ꯍꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯀꯤꯕꯁꯨ ꯈꯔꯗꯤ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯔꯥꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯎꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯂꯩꯔꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯩꯈꯦꯠ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯩꯈꯦꯠ ꯃꯔꯨ 3 ꯂꯧꯊꯣꯛꯇꯨꯅ ꯈꯦꯠꯂꯤ꯫ ꯃꯩꯈꯦꯠ ꯃꯔꯨ ꯑꯗꯨꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯔ ꯍꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯇꯥꯔꯕꯗꯤ ꯃꯩ ꯑꯁꯤꯅ ꯇꯨꯝꯅ ꯆꯥꯛꯆꯒꯅꯤ, ꯇꯥꯏꯕꯪ ꯁꯤꯗꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪꯅꯤꯍꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯃꯩ ꯑꯗꯣ ꯑꯣꯛꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯉꯁꯥꯏꯒꯤ ꯏꯁꯪ ꯁꯪꯕ ꯃꯃꯤ ꯑꯗꯣ ꯃꯅꯤꯡꯊꯣꯡ ꯂꯣꯝꯗ ꯆꯣꯡꯊꯣꯛꯈꯤꯕ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯁꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯏꯔꯤꯕꯗꯣ ꯊꯨꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯡ ꯈꯔ ꯂꯧꯔꯒ ꯃꯩ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯝ ꯑꯗꯨꯅ ꯏꯃꯨꯡ ꯁꯤꯟꯕ ꯊꯨꯡꯕ ꯐꯥꯎꯍꯜꯂꯝꯃꯤ꯫ ꯁꯨꯞꯅꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯕ ꯀꯥ ꯅꯠꯇꯅ ꯑꯇꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯣꯏꯖꯨ ꯂꯩꯈꯥꯝꯁꯤꯡ ꯑꯗꯣ ꯑꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯅꯝ ꯆꯜꯍꯟꯕ ꯂꯣꯏꯔꯕ ꯀꯥꯟꯗꯗꯤ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯡ ꯑꯗꯣ ꯊꯝꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯊꯣꯛꯍꯜꯂꯤ꯫ ꯂꯥꯏ ꯈꯣꯡꯁꯥꯡꯕꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯔꯥꯁꯤꯗ ꯂꯛꯅꯔꯝꯂꯒ ꯑꯃꯨꯛ ꯃꯤꯔꯥꯡ ꯑꯣꯟꯗꯨꯅ ꯁꯥꯏꯖꯤꯟꯗ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯖꯨ ꯂꯩꯈꯥꯡ ꯃꯅꯝ ꯑꯗꯣ ꯍꯦꯛ ꯅꯝꯂꯨꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯨꯔꯕ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯔꯥꯁꯤ ꯁ꯭ꯀꯨꯜ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯁꯤ ꯃꯁꯨ ꯑꯅꯤꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯨꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯥꯏ ꯈꯣꯡꯁꯥꯡꯕꯤꯅ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯑꯣꯟꯗꯨꯅ ꯅꯞꯂꯒ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯣꯡꯊꯥꯡ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯕꯣꯛ ꯔꯥꯁꯤꯅ ꯆꯨꯝꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯡꯊꯥꯡꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯆꯔꯥ ꯀꯔꯤ ꯀꯔꯥ ꯋꯥꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯎ ꯃꯊꯛꯇꯒꯤ ꯂꯥꯏ ꯈꯣꯡꯁꯥꯡꯕꯤꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯃꯥꯟꯅꯕ ꯑꯁꯤꯗ ꯀꯔꯝꯕ ꯑꯉꯥꯡꯅ ꯑꯁꯦꯡꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯏꯉꯝ ꯉꯝꯂꯝꯗꯦ꯫ ꯇꯁꯦꯡꯅ ꯆꯃꯝꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯤ꯫ ꯃꯁꯨ ꯃꯕꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯁꯄꯥꯕꯨꯁꯨ ꯆꯥꯛ ꯄꯤꯖꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯣ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝꯗ ꯂꯥꯏ ꯈꯣꯡꯁꯥꯡꯕꯤ ꯑꯗꯣ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯑꯣꯜꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯑꯣꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯧꯒꯥꯟ ꯀꯥꯜꯂꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ,
Ima lakle thong ase hangdoklo ai mapalda ingbana yadrin hei mahakna asumna kaurubasu imung arudagi kanasu thulakti masidagi lai khongsang pi ado hena kharomda lakli aduga makhoina hibliba adugi mapada mahak pochai chekhairami matam maduda makhoi kanasu mikap thorakti adubu leisimbadi kabak sabak mamit ado singlaklei mahakna mamit khara khara singlakpa aduda manakta leiriba mabokpu kaujarami asumna leisimbana mabok kauriba si mapanda leiriba lai khongsang bina taladuna khikhi nuklami aduga mahak puspagi khonjalda kapna asumna hari thong hango ai yamna inge mapanda leibase ai yamna inge thong hangdu piyo asumna hairaga amuk kaptuna leikhri leisimbadi khonjal adu tabada tasengna mama puspa do mapanda leiriboi khallura mali aduna mabokpu numduna hari abok imasi mapanda leiramale adubu rasi ningaidana tumkhiba oibana mahak karimata hoi mai hairaktrei mapaldadi mamagi khonjal aduna asum kaptuna leiba aduda leisemba thong hangge haduna makhagi kapatsa ado hana hangi adubu mathakisu lolaga leiramba aduda thong ado hangba yadri masidigi mahak mora awangba ama thiraga mathaki kapatsa adusu hangrei aduga thong ado hangdoklei amamba aduda mangol juri makhada kanagumba aba leptuna leiribado mami sami oina urami leisembadi mama orwei ningduna ima thong hale imga changlo hai adubu mami sami oina uriba adudi karisu khumda tuminna leiri matamaduda leisemba mapalda thoktuna mahagna mami sami oina uriba adugi manakta sangsilluga ima sangasila o hairaga mamagi makutta paige tawi adubu ahangbada oina pairami matamaduda leisemba ngakna mamada yengkhalai mahagna adumna yengkhaluba matamdadi mami adusu asum wangkhatkiba oina urami aduga mami adugi maton adudagi ngangsangang mamit amana yengtharaklami leisembada madu upada leisemba pakhanna lauraga leimaida turami matamaduda leisembagi mamangda leiriba lai khongsangbi adugi makhut aduna leisembabu hatlagi haibagi matagum makhori ado metlami leisembado sor asum phungalaktuna mamai thangadi mahak tasengna sor honbagi ngamdrei matam masidadi kibaga pumba mangkhrei sor honba amukta bungamlabadi khanduna masa ado phadrat hairi matam aduda yum adudagi arangba mangalama thaktorki adumna arangba mangal thaktorakpa aduda lai khongsangbi ado leisimbagi makhori meriba adu thadok lamlaga mamai ado khumjinduna lei mahak ngaihak tumina leiraba kanda onthok yenglakpada yum manung adudagi rasiga nongthanga chenthorakpada urami nongthangi masadagi mangal thakthokpada ubada mahakna hatke dauriba koithi thiriba angang ado nongthangni haiba khangba ngamlami tadun leiriba leisimbagi manakta changsinduna rasi leisembabu konkhatuna kapsai ibu ki bungo thenglaba kansida nangbu karigi mapal thururibano mabungna kapaduda nongthangsu kapli nongthang ubada harauduna lai khongsang bedo leisembabu namduna halam lagi haiduna sangsinglakpada nongthangi manak jawdringai karigumba kharana thattuna thambagum masada phawrami aduna sangsinduna nongthangda sokpangamlamdi mahangna sangsinnaba honaringaida nongthang amadi mabuk rasi leisembabu pusinduna imung changkhrei masidagi nongthangi masada karigumba matik mayai khara seli masigi matik mayai asi mahakna hinjinba ngamlaroi khanduna lai khongsang bi ado maku onduna amaiba mangi gi manakta laklei amaiba mangi imungda laigi thabak tawduna leiri maku ama khongbagi khonjal tarakliba ado mahakna thokhiba lai khongsang bi aduni haiba irai laina khangba ngamlami maku ado okpa mahak thong hangdoktuna mapanda thori maku ado karisu hairamda imung tamna paisinki masidagi amaiba mangisu thong thinjillamlaga changakli maru lukna leptuna leiriba lai khongsang bigi manakta jangsillaktuna tumina lepi mahaksu lai khongsang bigi matau aduda
ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯏꯊꯤꯔꯛꯂꯦ ꯍꯥꯏꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯎ"꯫ ꯃꯗꯨꯗ ꯂꯥꯏ ꯈꯣꯡꯁꯥꯡꯕꯤ ꯑꯗꯣ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯂꯥꯏ ꯈꯣꯡꯁꯥꯡꯕꯤꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯡꯁꯥꯡꯕꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯝꯖꯤꯜꯂꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯂꯥꯏ ꯄꯣꯟꯖꯦꯟꯕꯤꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯧꯔꯕꯁꯨ ꯂꯥꯏ ꯄꯣꯟꯖꯦꯟꯕꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯂꯦꯟꯊꯠꯆꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯑꯗꯣ ꯀꯠꯇꯨꯅ ꯅꯤꯡꯊꯤꯅ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏ ꯄꯣꯟꯖꯦꯟꯕꯤ, ꯆꯩꯁꯨ ꯄꯥꯏꯕꯤ, ꯎꯟꯁꯥ ꯈꯨꯏꯔꯕꯤ, ꯃꯅꯝ ꯄꯣꯟꯕꯤ, ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ, ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯄꯨꯖꯥꯒꯤ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯃꯥꯏꯕ ꯂꯛꯇꯒꯤ ꯑꯊꯣꯏꯕ, ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯗꯤ ꯀꯔꯤ ꯂꯩꯔꯕ"꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯅꯣꯡꯊꯥꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯨꯅ ꯅꯣꯡꯊꯥꯡꯒꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯈꯪꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯗꯣꯛꯄꯤꯔꯛꯂꯒ ꯃꯍꯥꯛꯄꯨ ꯂꯥꯏ ꯄꯣꯟꯖꯦꯟꯕꯤ, ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯏ ꯄꯣꯟꯖꯦꯟꯕꯤꯅꯁꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯔꯥꯁꯤ ꯁꯨꯃꯥꯡꯊꯦꯂꯣꯡ ꯋꯥꯏ ꯁꯤꯠꯂꯤ꯫ ꯃꯄꯣꯛꯅꯤꯡꯗꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯁꯨ ꯂꯩꯁꯦꯝꯕꯅ ꯆꯨꯔꯤ ꯃꯈꯥꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯁꯨ ꯑꯅꯤꯃꯛ ꯁ꯭ꯀꯨꯜ ꯆꯠꯍꯟꯗꯕꯤꯗ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯅꯤꯡꯊꯤꯅ ꯌꯦꯛꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯅ ꯆꯞ-ꯌꯨꯡꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯁꯨꯃꯥꯡ ꯁꯤꯠꯂꯤꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯡꯒꯥꯜꯁꯨ ꯑꯁꯨꯝ ꯁꯤꯠꯇꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯕꯣꯔꯥ ꯈꯥꯎ ꯃꯆꯥ ꯑꯃ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯩꯁꯨ ꯄꯥꯏꯔꯒ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯤꯕꯗꯣ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯦ ꯍꯅꯨꯕꯤ ꯑꯗꯣ ꯇꯨꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯔꯥꯁꯤꯁꯨ ꯑꯦ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗꯨꯗ ꯕꯣꯔꯥ ꯈꯥꯎꯁꯤꯒ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ"꯫ ꯐꯅ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯍꯅꯨꯕꯤ ꯑꯗꯣ ꯃꯅꯥ ꯁꯤꯡꯂꯤ ꯃꯥꯜꯂꯤ ꯐꯖꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯣ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔ ꯌꯣꯟꯕ ꯆꯠꯂꯤꯕꯅꯤ"꯫ ꯃꯗꯨꯗ ꯔꯥꯁꯤꯅ ꯕꯣꯔꯥ ꯈꯥꯎꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯔꯣꯏ ꯃꯄꯨꯜ 4-5 ꯌꯥꯎꯔꯤꯕꯗꯨ ꯎꯕꯗ ꯔꯥꯁꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯣꯏꯁꯤꯗꯤ ꯃꯄꯨꯜ 4-5 ꯈꯛꯇꯅꯤꯅꯦ, ꯑꯩ ꯄꯨꯂꯞ ꯂꯧꯍꯧꯔꯒꯦꯀꯣ ꯏꯃꯥ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯑꯣ, ꯅꯪ ꯂꯧꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯂꯨꯄꯥ 50ꯗꯪꯗꯤ ꯄꯤꯌꯨꯀꯣ"꯫ ꯃꯗꯨꯗ ꯔꯥꯁꯤꯅ, "ꯑꯣ, ꯂꯨꯄꯥ 50 ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? 20 ꯍꯥꯞꯄꯤꯔꯒꯅꯦ 50 ꯄꯤꯔꯒꯦ꯫ ꯑꯗꯣ ꯏꯃꯥꯕꯨ ꯀꯗꯥꯏ ꯌꯧꯒꯗꯣꯏꯅꯣ? ꯌꯨꯝꯅ ꯀꯌꯥꯝ ꯂꯥꯞꯂꯤꯕ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯌꯨꯝꯕꯨꯗꯤ ꯉꯥꯄꯣꯛꯄꯤꯗꯩꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯏ, ꯅꯨꯄꯤ ꯊꯤꯔꯦ꯫ ꯏꯁꯨ ꯄꯤꯁꯛ 4 ꯑꯃꯁꯨ ꯂꯩꯔꯦ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯌꯨꯗ ꯊꯛꯂꯒ ꯂꯩꯕ, ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯃꯔꯣꯟ ꯑꯃ ꯏꯁꯧ ꯂꯥꯡꯕꯅꯦ꯫ ꯏꯆꯥꯅꯁꯨ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯁꯦꯜ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯊꯕꯛꯁꯨ ꯇꯧꯕ ꯂꯦꯝꯅ ꯁꯨꯝ ꯊꯥꯛꯇꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏꯗꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯟꯕꯗꯨꯗ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯗꯅ ꯑꯍꯤꯡ ꯑꯃꯗ ꯂꯣꯟꯅ ꯊꯣꯛꯂꯛꯂꯦꯔꯒ ꯑꯗꯒꯤ ꯀꯩꯊꯦꯜ ꯁꯪꯗ ꯈꯔ ꯂꯦꯛ, ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯈꯔ ꯍꯤꯞꯂꯨꯏ꯫ ꯑꯗꯨꯁꯨꯅꯦ, ꯈꯔ ꯃꯆꯤꯡ ꯐꯠꯇꯕ ꯃꯤꯒꯤ ꯊꯦꯡꯅꯔꯨꯔꯕꯗꯤ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯑꯩꯒꯤ ꯂꯩꯐꯝ ꯁꯤꯃꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ"꯫ ꯔꯥꯁꯤꯅ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯅ! ꯏꯃꯥꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯆꯥ ꯏꯃꯧꯅꯗꯤ ꯊꯤꯔꯛꯇꯕ꯭ꯔꯥ? ꯍꯅꯨꯕꯤꯗꯨꯅ, "ꯀꯗꯥꯏꯗꯒꯤ ꯊꯤꯔꯛꯄꯅꯣꯗ, ꯃꯈꯣꯏꯒꯤ ꯋꯥꯏ ꯁꯪꯂꯤꯕ ꯀꯥꯏꯗꯣ ꯈꯜꯂꯤꯄꯣꯠꯅꯤ꯫ ꯑꯗꯨ ꯃꯔꯛ ꯃꯔꯛꯇꯗꯤ
ꯏꯁꯨꯁꯤꯡꯗꯨ ꯎꯔꯛꯂꯤꯅꯦ꯫ ꯔꯥꯁꯤꯅ ꯑꯣ ꯐꯟꯃꯟꯗꯦꯗ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦ꯫ ꯏꯌꯥ ꯅꯨꯄꯥꯗꯣ ꯂꯩꯈꯤꯗꯕꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔꯦ꯫ ꯏꯁꯨ ꯐꯥꯏꯕꯣꯛꯅꯤ ꯄꯤꯛꯂꯤꯕꯅꯅꯦ ꯁꯦꯟꯅꯕꯁꯨ ꯋꯥꯏ꯫ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ꯫ ꯏꯃꯥꯒꯤ ꯃꯔꯣꯏꯁꯦ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯍꯅꯨꯕꯤꯅ ꯍꯩꯕ ꯑꯩꯕꯨ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦꯍꯦ? ꯅꯣꯏꯒꯤ ꯆꯔꯥ ꯐꯥꯔꯣꯏꯗ ꯂꯨꯄꯥ 50ꯗꯨ ꯄꯤꯔꯣ ꯑꯩ ꯍꯣꯇꯦꯜꯗꯒꯤ ꯇꯟꯒ ꯆꯥꯒ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦꯗ꯫ ꯔꯥꯁꯤꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅꯦ ꯆꯦꯡ ꯌꯥꯝꯅ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯁꯝꯕꯤꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯐꯝꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯑꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯕꯣꯛꯅ ꯁ꯭ꯀꯨꯜꯒ ꯆꯠꯂꯨꯔꯅꯨ ꯍꯥꯏꯕꯗꯨꯗꯗꯤ ꯃꯕꯥꯅꯤ ꯁꯨꯃꯥꯡ ꯊꯦꯡꯂꯣꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯩꯁꯦꯝꯕꯗꯤ ꯃꯥꯡꯒꯣꯜꯗ ꯁꯛꯈꯪꯗꯕꯤ ꯍꯅꯨꯕꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯔꯛ ꯃꯔꯛꯇꯕꯨ ꯆꯪꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡꯗꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯔꯤ꯫ ꯔꯥꯁꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯆꯥꯃꯤꯟꯅꯅꯕ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯂꯩꯁꯦꯝꯕꯗꯤ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯑꯃꯨꯛ ꯍꯥꯏꯕꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯔꯥꯁꯤꯅ ꯊꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯆꯥꯕ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡ ꯑꯗꯨꯗ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯔꯥꯁꯤꯅ ꯏꯃꯥ ꯆꯥꯁꯤꯜꯂꯨ ꯀꯩꯗꯧꯔꯕꯒꯦ ꯃꯅꯝ ꯅꯝꯂꯤꯕꯗꯨꯕꯣ ꯑꯩ ꯌꯦꯟꯁꯥꯡꯁꯤꯕꯨ ꯍꯩꯅꯗ꯭ꯔꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤꯅ ꯑꯩꯕꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯗꯕꯒꯤꯔ ꯀꯔꯤꯅꯣ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯏꯅꯦꯍꯦ꯫ ꯔꯥꯁꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯆꯥꯁꯤꯜꯂꯨ ꯑꯗꯨꯝ ꯑꯁꯥꯕꯗꯣ ꯆꯥꯔꯒ ꯐꯅꯤꯌꯦ ꯄꯨꯛ ꯍꯥꯡꯂꯨꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤꯗꯣ ꯆꯥꯛꯇꯨ ꯈꯔ ꯆꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯇꯦꯡꯊꯣꯛꯂꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯎꯝꯁꯤꯟꯈꯤꯕ ꯆꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯣꯠꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯁꯨ ꯇꯦꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕꯤꯅ ꯔꯥꯁꯤꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ ꯆꯥꯛꯁꯨ ꯆꯥꯔꯦ꯫ ꯔꯥꯁꯤꯅ ꯏꯃꯥ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯣ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯗꯤ ꯑꯍꯜꯁꯤꯡꯒꯤ ꯂꯩꯐꯝꯗꯨꯗ ꯏꯃꯥꯁꯨ ꯂꯩꯅꯅꯕ ꯑꯩ ꯁꯤꯟꯕꯤꯒꯦ꯫ ꯍꯅꯨꯕꯤꯅ ꯀꯨꯏꯅ ꯂꯩꯔꯒ ꯅꯪꯉꯣꯟꯗ ꯌꯦꯠꯅꯅꯕꯅꯤ ꯑꯩꯗꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯗ꯫ ꯑꯗꯨꯕꯨ ꯔꯥꯁꯤꯅ ꯆꯠꯈꯤꯗꯅꯕ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤꯅ ꯌꯥꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯩ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯥꯃꯟꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯔꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯃꯥꯅ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯎꯀꯣ꯫ ꯍꯅꯨꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯂꯒ ꯔꯥꯁꯤꯗ ꯍꯥꯏꯔꯛꯏ ꯍꯩ ꯏꯕꯦꯝꯃ ꯑꯩꯗꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯅꯤꯡꯁꯤꯡꯂꯛꯏ ꯏꯁꯨ ꯑꯅꯤꯗꯨ ꯀꯧꯊꯣꯛꯄꯤꯔꯛꯎꯗꯅ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯑꯩꯅꯅꯦ ꯈꯨꯗꯥꯡꯒꯤ ꯃꯤꯍꯨꯜ ꯌꯦꯡꯂꯒ ꯑꯐ ꯐꯠꯇ ꯍꯥꯏꯕꯤꯔꯝꯒꯦ꯫ ꯔꯥꯁꯤꯅ ꯏꯃꯥ ꯑꯗꯨꯒꯨꯝꯕꯁꯨ ꯌꯦꯡꯕ ꯍꯩꯕ꯭ꯔꯣ? ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯣ ꯐꯝꯍꯜꯂꯝꯂꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯁꯨ ꯑꯅꯤꯗꯣ ꯀꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯂꯩꯁꯦꯝꯕ ꯍꯥꯟꯅ ꯊꯣꯛꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯏꯃꯨꯡꯗꯅ ꯅꯣꯡꯊꯥꯡ ꯑꯗꯣ ꯃꯄꯥꯜ ꯊꯣꯛꯁꯤ ꯌꯥꯗꯕꯗꯒꯤ ꯃꯕꯣꯛꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯥꯏꯅꯊꯪꯗ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯒ ꯅꯣꯡꯊꯥꯡ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯔꯥꯁꯤ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯁꯦꯝꯕꯒꯤ ꯈꯨꯗꯥꯡꯗ ꯉꯥꯏꯍꯥꯛ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯤꯍꯨꯟꯒꯤ ꯀꯥꯡꯂꯣꯟ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯁꯦ ꯑꯗꯣ ꯑꯉꯥꯡꯁꯤꯃꯗꯤ ꯃꯁꯥꯈꯔ ꯁꯣꯜꯂꯤ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯆꯦꯟꯕ ꯈꯣꯠꯄ ꯈꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯀꯨꯔꯥꯎ ꯑꯉꯧꯕꯗꯨ ꯃꯀꯛ ꯃꯆꯥ ꯑꯃ ꯂꯪ ꯑꯃꯨꯕꯗ ꯇꯧꯔꯒ ꯃꯈꯧꯔꯤꯗ ꯍꯦꯛ ꯌꯥꯟꯁꯤꯟꯕꯤꯌꯨꯀꯣ꯫ ꯑꯃꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯂꯥ ꯅꯪꯒꯤꯁꯨ ꯌꯦꯡꯂꯁꯤ꯫ ꯃꯗꯨꯗ ꯅꯣꯡꯊꯥꯡꯅ ꯇꯟꯅ ꯅꯣꯡꯊꯥꯡ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯍꯅꯨꯕꯤꯅ ꯏꯁꯨꯒꯤ ꯃꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯗꯥꯏꯅꯣꯅꯦ ꯀꯗꯥꯏ ꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯥꯡ ꯑꯗꯣ ꯌꯦꯡꯒꯦ ꯄꯤꯔꯛꯎ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡ ꯃꯈꯨꯠ ꯑꯗꯣ
ꯇꯥꯁꯤꯜꯂꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯌꯦꯠꯀꯤ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯈꯤ ꯍꯥ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯣꯟꯖꯦꯟꯕꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤ ꯎꯍꯟꯕꯤꯔꯣꯒꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯩꯍꯥꯛꯅ ꯀꯟꯖꯒꯦ ꯑꯃꯨꯛꯇꯗꯤ ꯎꯍꯟꯕꯤꯌꯨꯕ ꯑꯁꯨꯝꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯈꯣꯌꯨꯝ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯉꯣꯟꯗ ꯅꯤꯖꯔꯕ ꯀꯥꯟꯗꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯥꯏꯁꯤꯡ ꯇꯞꯅ ꯇꯞꯅ ꯎꯕ ꯍꯧꯔꯛꯂꯦ ꯋꯥꯔꯤ ꯑꯁꯤꯒꯤ 28 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ 30 ꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ